Editors Guild of India ki fact finding team na phone ki report adu makhalamati ki authority na reference oina season ba yahan bigano haiduna High Court of Manipur da PIL ama thangalakre. Masakang da bakulay paiba singna nga si ayug Bisnupur district ki manung channel ay diba Fubala maning High Canal maning da bomb kap sila kre. Security personnel matik chana laida HAOBAM miyam na masagi bayumda changbada ayaba pidriba si karigino kariyaron malaybage haina relief camp ta laidiba singna laingakta wahang taurakle. Central Force na irang laksyon na bani haiduna maitay kusing da verikat sajiliba singa si kudag talaw toka da bani haina Coordinating Committee on Manipur Integrity kokomina demand taurakle. Manipur da Santi Hanjilhan na bagidama khanana ba September taraga tarukta akampata laiba 11 Star Sporting Union gilampakta miyam gi oiba mifam ama pangtok lagani. Palel da some rifles na micham miyam da khut thaduna misimina nanghan kibadu biren laingak ta taina phang thoi haina JDU Manipur ki spokesperson Dr. Nimai Chan Luang na phong dorakle. September nipan gi palel thodokta 26 sector some rifles na nongmay nakapada michamani sikibagi matangda judicial inquiry tawduna chenaba sing chairak piyo hay na United Committee palel na taksilakle. Amasong Regional Institute of Medical Sciences RIMS Imphal gi yangkhay ganito Shubha Foundation degi thawram pangthokre atubada AIMS ki thakta on khatlagani hay na Governor Anushya Ulkena thaza pafongdokre.